ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯥꯝꯅ ꯑꯣꯛꯆꯕ ꯂꯣꯏꯅꯅ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯅꯤꯄꯨꯔ ꯍꯣꯔꯔ ꯁ꯭ꯇꯣꯔꯤꯒꯤ ꯋꯥꯔꯤ ꯃꯁꯥ ꯃꯈꯣꯡ ꯇꯝꯖꯔꯤ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯅ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯑꯅꯤꯁꯨꯕ ꯑꯃꯗꯤ ꯑꯔꯣꯏꯕ ꯁꯔꯨ ꯋꯥꯔꯤꯁꯤ ꯃꯤꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯑꯋꯥ ꯄꯣꯊꯥꯅꯕ ꯏꯖꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯅꯤ ꯋꯥꯔꯤꯁꯤ ꯀꯅꯥꯗꯁꯨ ꯕꯦꯁ ꯇꯧꯖꯔꯒ ꯏꯖꯕ ꯅꯠꯆꯗꯦ ꯃꯥꯏꯁꯥꯕ ꯔꯘꯨ ꯀꯧꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯈꯤ ꯃꯥꯏꯁꯥꯕ ꯔꯘꯨꯅ ꯊꯥꯗꯣꯏꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯄꯣꯛꯄꯒꯤ ꯊꯥ ꯑꯃꯗꯤ ꯃꯁꯝ ꯈꯔ ꯀꯛꯇꯨꯅ ꯐꯠꯇꯕ ꯇꯤꯃꯨ ꯂꯥꯡꯕ ꯇꯥꯟꯊꯣꯛꯄꯒꯤ ꯃꯍꯨꯠ ꯊꯥꯗꯣꯏꯕꯨ ꯊꯃꯥꯏꯁꯟꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯕ ꯌꯥꯅꯕ ꯑꯀꯟꯕ ꯂꯧꯊꯣꯛꯄ ꯉꯝꯂꯔꯣꯏꯗꯕ ꯄꯣꯠꯁꯦꯝꯗꯥꯗꯨ ꯃꯟꯇ꯭ꯔ ꯁꯣꯟꯕ ꯍꯧꯔꯛꯄꯗ ꯊꯥꯗꯣꯏ ꯋꯥꯟꯊꯛꯇꯨꯅ ꯂꯩꯃꯥꯏꯗ ꯇꯨꯊꯔꯛꯈꯤ ꯈꯝꯕꯇꯣꯟꯅ ꯊꯥꯗꯣꯏ ꯏꯆꯥ ꯀꯔꯤ ꯇꯧꯔꯒꯦ ꯔꯘꯨ ꯏꯆꯥ ꯊꯥꯗꯣꯏ ꯀꯧꯕ ꯇꯥꯈꯤꯗ꯭ꯔꯦ ꯃꯥꯏꯁꯥꯕ ꯔꯘꯨꯅ ꯇꯥꯔꯦꯟ ꯃꯅꯥꯗꯨ ꯏꯁꯤꯡ ꯂꯨꯞꯂꯒ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯊꯥꯗꯣꯏꯗ ꯈꯤꯛꯈꯤ ꯊꯥꯗꯣꯏ ꯇꯞꯅ ꯇꯞꯅ ꯃꯃꯤꯠ ꯄꯥꯡꯊꯣꯛꯂꯛꯏ ꯊꯥꯗꯣꯏ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯃꯄꯥꯟꯂꯣꯝꯗ ꯆꯠꯀꯦ ꯇꯧꯔꯛꯄꯗ ꯈꯝꯕꯇꯣꯟꯅ ꯊꯥꯗꯣꯏ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯤꯅꯣ ꯆꯠꯈꯤꯅꯨ ꯍꯥꯏꯅ ꯊꯥꯗꯣꯏꯒꯤ ꯃꯈꯨꯠꯇꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯛꯄꯗ ꯊꯥꯗꯣꯏꯅ ꯃꯈꯨꯠꯇꯨ ꯐꯠ ꯀꯟꯊꯣꯛꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯔꯘꯨꯅ ꯉꯥꯏꯈꯣ ꯃꯍꯥꯛꯀꯤ ꯃꯇꯧꯁꯤ ꯌꯦꯡꯁꯤ ꯀꯗꯥꯏꯗ ꯆꯠꯀꯦ ꯌꯦꯡꯁꯤ ꯊꯥꯗꯣꯏ ꯑꯉꯥꯎꯕꯤ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯑꯃꯝꯕ ꯑꯗꯨꯗ ꯇꯞꯂꯤ ꯇꯞꯂꯤ ꯂꯥꯛꯇꯨꯅ ꯁꯥꯔꯣꯏ ꯉꯥꯔꯣꯏꯒꯤ ꯀꯥꯏꯗꯣꯡꯐꯝ ꯑꯣꯏꯔꯤꯕ ꯎꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯔꯦ ꯈꯝꯕꯇꯣꯟ ꯃꯥꯏꯁꯥꯕ ꯔꯘꯨ ꯑꯃꯗꯤ ꯊꯥꯗꯣꯏ ꯃꯃꯥ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯃꯇꯨꯡ ꯏꯟꯅꯔꯛꯈꯤ ꯊꯥꯗꯣꯏ ꯎꯄꯥꯝꯕꯤ ꯍꯧꯔꯤꯕꯗꯨꯒꯤ ꯃꯥꯏꯃꯛꯇꯗ ꯂꯦꯞꯇꯨꯅ ꯉꯥꯏꯍꯥꯛ ꯂꯩꯈꯤ ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯐꯝꯊꯗꯨꯅ ꯃꯈꯨꯠꯇꯨꯅ ꯂꯩꯕꯥꯛꯇꯨꯗ ꯈꯣꯠꯄ ꯍꯧꯔꯛꯈꯤ ꯑꯗꯨꯒ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯛꯈꯤ ꯊꯥꯗꯣꯏ ꯃꯃꯥ ꯆꯦꯟꯁꯤꯟꯗꯨꯅ ꯊꯥꯗꯣꯏꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯊꯥꯗꯣꯏ ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯌꯨꯝꯗ ꯆꯠꯂꯁꯦ ꯃꯥꯏꯁꯥꯕ ꯔꯘꯨꯅ ꯃꯍꯥꯛꯀꯤ ꯂꯥꯏꯔꯣꯟꯗꯨ ꯁꯣꯟꯗꯨꯅ ꯊꯥꯗꯣꯏ ꯌꯨꯝꯗ ꯄꯨꯔꯛꯂꯦ ꯈꯝꯕꯇꯣꯟ ꯃꯥꯏꯁꯥꯕ ꯔꯘꯨꯅ ꯃꯆꯥꯅꯨꯄꯤꯗ ꯊꯃꯥꯏꯁꯟꯕꯗꯨ ꯀꯔꯤꯝꯇ ꯈꯪꯖꯄꯣꯠꯇꯦ ꯃꯥꯏꯁꯥꯕꯅꯤ ꯐꯅꯕ ꯇꯧꯖꯔꯅꯤ ꯈꯟꯖꯈꯤ ꯇꯣꯝꯄꯣꯛꯆꯥꯎ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯔꯛꯇꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯃꯥꯒꯤ ꯂꯧꯕꯨꯛꯇ ꯂꯥꯛꯇꯨꯅ ꯍꯌꯦꯡꯗꯤ ꯂꯧ ꯌꯩꯔꯒꯅꯤ ꯑꯗꯨꯅ ꯐꯛ ꯊꯥꯐꯝ ꯌꯦꯡꯂꯝꯈꯤ ꯈꯔ ꯈꯔ ꯃꯝꯁꯤꯜꯂꯛꯄꯅ ꯂꯥꯞꯅ ꯂꯩꯕ ꯃꯤꯁꯨ ꯎꯔꯛꯈꯤꯗ꯭ꯔꯦ ꯃꯥꯒꯤ ꯈꯥꯎꯗꯣꯛꯇꯨꯅ ꯊꯝꯂꯤꯕ ꯐꯧꯗꯨꯒꯤ ꯃꯌꯥꯏꯃꯛꯇꯗ ꯃꯨꯁꯤꯟ ꯃꯨꯅ ꯃꯤ ꯑꯃ ꯂꯦꯞꯄꯒꯨꯝ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯎꯔꯛꯄꯗꯨꯗ ꯀꯅꯥꯅꯣ ꯑꯗꯨꯗ ꯂꯦꯞꯂꯤꯕꯗꯨꯕꯣ ꯍꯣꯏꯅꯤꯃꯥꯏꯅꯤ ꯍꯥꯏꯔꯛꯈꯤꯗꯦ ꯇꯣꯝꯄꯣꯛꯆꯥꯎ ꯀꯤꯕꯣꯏ ꯁꯥꯎꯕꯣꯏ ꯀꯅꯥꯅꯣꯅꯍꯦ ꯏꯁꯤꯡ ꯍꯦꯛ ꯂꯥꯛꯇꯅ ꯄꯥꯏꯔꯤꯕ ꯆꯩꯁꯨꯁꯤꯅ ꯀꯟꯊꯔꯛꯂꯕꯗꯤ ꯑꯔꯦꯝꯕꯗ ꯗꯁꯥ ꯇꯥꯅꯤ ꯀꯔꯤꯝꯇ ꯊꯧꯁꯥꯗꯦꯅꯦ ꯇꯣꯝꯄꯣꯛꯆꯥꯎ ꯁꯥꯎꯃꯟꯈꯤꯗꯨꯅ ꯃꯤ ꯑꯣꯏꯒꯦꯔꯥ ꯂꯥꯏ ꯑꯣꯏꯒꯦꯔꯥ ꯃꯥꯒꯤ ꯆꯩꯁꯨꯗꯨ ꯁꯥꯐꯨ ꯀꯟꯅ ꯃꯨꯁꯤꯟ ꯃꯨꯅ ꯂꯦꯞꯂꯤꯕꯗꯨꯗ ꯂꯩꯉꯛꯈꯤ ꯐꯤꯕꯝ ꯀꯔꯤꯝꯇ ꯍꯣꯡꯈꯤꯗꯦ ꯇꯣꯝꯄꯣꯛꯆꯥꯎ ꯈꯔꯗꯤ ꯈꯧꯇꯛ ꯆꯥꯏ ꯈꯪꯍꯧꯗꯅ ꯇꯣꯝꯄꯣꯛꯆꯥꯎ ꯇꯝꯅ ꯆꯩꯁꯨꯗꯨ ꯂꯪꯊꯣꯛꯄꯗ ꯎꯆꯤꯟ ꯅꯥꯆꯤꯟ ꯄꯥꯜꯍꯧꯗ꯭ꯔꯦ ꯏꯁ ꯄꯥꯜꯂꯝꯅꯤꯗ ꯇꯣꯝꯄꯣꯛꯆꯥꯎ ꯑꯀꯤꯕ ꯂꯩꯔꯛꯇ꯭ꯔꯦ ꯃꯅꯥꯛꯇ ꯇꯥꯔꯝꯕ ꯆꯔꯨ ꯑꯀꯪꯕ ꯈꯨꯗꯥꯞ ꯑꯃꯗ ꯃꯩ ꯆꯨꯔꯒ ꯃꯅꯥꯛꯇꯨꯗ ꯆꯪꯁꯤꯜꯂꯨꯕꯗ ꯁꯛꯇꯝꯗꯨ ꯃꯥꯡꯈ꯭ꯔꯦ ꯇꯣꯝꯄꯣꯛꯆꯥꯎꯅ ꯀꯔꯤꯅꯣ ꯍꯟꯗꯛ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯊꯣꯛꯇꯕ ꯊꯧꯗꯣꯛꯁꯤꯡ ꯈꯨꯜ ꯑꯁꯤꯗ ꯊꯣꯛꯂꯤꯕꯁꯦ ꯅꯣꯡꯃ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯔꯘꯨꯅ ꯁꯥꯔꯣꯏ ꯉꯥꯔꯣꯏꯒꯤ ꯀꯥꯏꯗꯣꯛꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝꯗꯨꯗ ꯀꯦꯟꯗꯜ ꯈꯔ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯈꯔꯒ ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯡꯗ ꯀꯠꯊꯣꯛꯂꯕ ꯃꯇꯨꯡꯗ ꯂꯥꯏꯔꯣꯟꯗꯨ ꯁꯣꯟꯗꯨꯅ ꯊꯥꯗꯣꯏꯒꯤ ꯊꯋꯥꯏꯃꯤ ꯀꯧꯕ ꯍꯧꯔꯛꯂꯦ ꯈꯪꯍꯧꯗꯅ ꯊꯥꯗꯣꯏ ꯇꯨꯝꯂꯝꯕꯗꯒꯤ ꯃꯃꯤꯠ ꯄꯥꯡꯊꯣꯛꯇꯨꯅ ꯁꯥꯔꯣꯏ ꯉꯥꯔꯣꯏꯒꯤ ꯀꯥꯏꯗꯣꯛꯐꯝꯗꯨꯗ ꯆꯠꯅꯤꯡꯕꯒꯤ ꯏꯈꯧ ꯂꯥꯡꯕ ꯍꯧꯔꯛꯂꯦ ꯋꯥꯗꯤ ꯉꯥꯡꯗꯅ ꯌꯨꯝꯒꯤ ꯃꯃꯥꯡ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯔꯛꯂꯦ ꯃꯄꯥ ꯃꯃꯥ ꯑꯃꯗꯤ ꯃꯄꯥ ꯅꯨꯄꯥꯁꯨ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯝꯕꯅ ꯀꯔꯤꯁꯨ ꯇꯥꯈꯤꯗꯦ ꯊꯥꯗꯣꯏ ꯑꯁꯨꯝ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯐꯝꯗꯨꯗ ꯌꯧꯔꯦ ꯃꯥꯏꯁꯥꯕ ꯔꯘꯨ ꯊꯥꯗꯣꯏ ꯂꯥꯛꯄꯗꯨꯗ ꯍꯔꯥꯎꯕꯅ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯔꯦ ꯊꯥꯗꯣꯏ ꯐꯝꯊꯧ ꯍꯥꯏꯔꯗꯨꯅ ꯃꯔꯦꯡꯃꯥꯟꯗ ꯇꯥꯛ ꯇꯥꯛ ꯐꯨꯗꯨꯅ ꯐꯝꯊꯍꯟꯈꯤ ꯔꯘꯨꯅ ꯊꯥꯗꯣꯏꯒꯤ ꯃꯈꯨꯠꯇ ꯍꯩꯔꯝ ꯇꯔꯦꯠ ꯂꯩꯔꯝ ꯇꯔꯦꯠ ꯑꯃꯃꯝꯇꯪ ꯍꯥꯞꯂꯒ ꯎꯄꯥꯝꯕꯤ ꯃꯈꯣꯡꯗ ꯀꯜꯍꯜꯂꯝꯈꯤ ꯊꯥꯗꯣꯏ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯗꯨ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯑꯉꯥꯎꯕꯤ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯃꯥꯏꯁꯥꯕ ꯔꯘꯨꯅ ꯍꯥꯏꯔꯤꯃꯈꯩ ꯌꯥꯔꯝꯈꯤ ꯅꯣꯡꯉꯥꯜꯂꯛꯂꯦ ꯈꯝꯕꯇꯣꯟ ꯃꯈꯣꯏ ꯑꯍꯨꯝ ꯍꯧꯒꯠꯅꯔꯦ ꯊꯥꯗꯣꯏ ꯃꯈꯣꯜ ꯃꯋꯥ ꯇꯥꯔꯛꯇꯕꯗꯨꯗ ꯃꯃꯥ ꯊꯥꯗꯣꯏ ꯑꯃꯨꯛꯇ ꯍꯧꯗꯣꯛꯄꯤꯔꯣ ꯊꯦꯡꯂꯦ ꯊꯥꯗꯣꯏ ꯃꯃꯥꯅ ꯊꯥꯗꯣꯏ ꯀꯥꯗ ꯆꯪꯗꯨꯅ
ꯌꯦꯡꯂꯨꯕꯗ ꯊꯥꯗꯣꯏ ꯂꯩꯔꯝꯗꯕꯗꯨꯗ ꯍꯣ ꯇꯥꯔꯤꯕ꯭ꯔꯣ ꯊꯥꯗꯣꯏ ꯂꯩꯔꯝꯗ꯭ꯔꯦ ꯍꯥ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯐꯔꯦ ꯅꯍꯥꯟ ꯃꯍꯥꯛꯅ ꯆꯠꯂꯨꯕ ꯃꯐꯝꯗꯨꯗ ꯆꯠꯂꯒ ꯑꯃꯨꯛꯇ ꯌꯦꯡꯉꯨꯈꯤꯒꯦ ꯈꯃꯇꯣꯟ ꯃꯥꯒꯤ ꯁꯥꯏꯀꯜꯗꯨ ꯊꯧꯗꯨꯅ ꯃꯐꯝꯗꯨꯗ ꯌꯧꯔꯦ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯦ ꯊꯥꯗꯣꯏ ꯍꯧꯗꯣꯛꯄꯤꯗꯨꯅ ꯃꯄꯥ ꯃꯆꯥ ꯌꯨꯝꯗ ꯂꯥꯛꯂꯦ ꯊꯥꯗꯣꯏꯒꯤ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧꯗꯨꯗ ꯃꯄꯥ ꯃꯃꯥ ꯍꯥꯏꯐꯝ ꯈꯪꯗꯅ ꯋꯥꯔꯝꯈꯤ ꯁꯥꯏꯍꯦꯟꯕ ꯑꯃꯗꯤ ꯄꯤꯕ ꯊꯥꯗꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥꯗ ꯍꯪꯒꯠ ꯍꯟꯗ ꯆꯠꯇꯨꯅ ꯊꯥꯗꯣꯏ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄ ꯉꯥꯏꯔꯝꯈꯤ ꯁꯥꯏꯍꯦꯟꯕꯅ ꯄꯤꯕ ꯉꯁꯤꯗꯤ ꯃꯇꯝ ꯀꯨꯏꯅ ꯊꯃꯣꯒꯤ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕꯗꯣ ꯊꯥꯗꯣꯏꯗ ꯐꯣꯡꯗꯣꯛꯀꯅꯤ ꯄꯤꯕꯥꯅ ꯑꯩꯗꯤ ꯑꯔꯦꯞꯄ ꯑꯃ ꯂꯩꯔꯦ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯕꯤꯔꯣ ꯍꯥꯏꯔꯛꯂꯗꯤ ꯀꯝꯗꯧꯕ ꯑꯁ ꯉꯟꯇꯥꯅ ꯅꯪꯅ ꯑꯩꯕꯨ ꯈꯣꯏꯗꯧ ꯁꯥꯎꯒꯠꯍꯟꯗꯣꯔꯦ ꯂꯨꯍꯣꯡꯐꯝꯗ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯁꯛꯇꯝ ꯎꯠꯈ꯭ꯔꯕꯅꯤ ꯄꯤꯕꯥꯅ ꯍꯣꯏꯗ ꯍꯣꯏꯗ ꯑꯃꯕꯨ ꯑꯣꯏꯔꯦ ꯊꯥꯗꯣꯏ ꯃꯁꯥ ꯊꯦꯡꯅꯔꯒ ꯈꯪꯂꯒꯅꯤ ꯊꯥꯗꯣꯏ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤꯉꯩꯗ ꯃꯈꯥꯔꯣꯝꯗꯒꯤ ꯃꯥꯏꯁꯥꯕ ꯔꯘꯨ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯂꯥꯛꯄꯗꯨ ꯄꯤꯕꯥꯅ ꯎꯔꯦ ꯄꯤꯕꯥꯅ ꯁꯥꯏꯍꯦꯟꯕ ꯌꯦꯡꯉꯨ ꯑꯥꯗ ꯃꯥꯏꯁꯥꯕ ꯔꯘꯨꯁꯦ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯂꯥꯛꯂꯤꯁꯦ ꯃꯥꯒꯤ ꯃꯇꯧ ꯌꯦꯡꯁꯤ ꯑꯩꯈꯣꯏꯅꯤꯁꯨ ꯆꯠꯁꯤ ꯃꯥꯏꯁꯥꯕ ꯔꯘꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯊꯥꯗꯣꯏꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯌꯦꯡꯗꯨꯅ ꯊꯧꯈ꯭ꯔꯦ ꯁꯥꯏꯍꯦꯟꯕꯅ ꯃꯥꯒꯤꯁꯦ ꯃꯤꯅ ꯂꯥꯏ ꯈꯨꯔꯨꯝꯕꯤꯌꯨ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯀꯣꯏꯆꯠ ꯆꯠꯂꯤꯕꯅꯤ ꯄꯤꯕꯥꯅ ꯑꯩꯈꯣꯏꯅꯤꯅ ꯂꯩꯔꯤꯕꯁꯤꯁꯨ ꯐꯅꯗꯤ ꯃꯀꯨꯏꯔꯦ ꯊꯥꯗꯣꯏ ꯂꯩꯕ ꯎꯗꯦ ꯀꯗꯥꯏꯗ ꯆꯠꯈꯤꯕꯖꯥꯠꯅꯣ ꯁꯥꯏꯍꯦꯟꯕꯅ ꯆꯠꯁꯤ ꯀꯣꯟꯅ ꯂꯥꯛꯂꯁꯤ ꯅꯣꯡꯃ ꯇꯣꯝꯄꯣꯛꯆꯥꯎ ꯃꯈꯣꯏꯒꯤ ꯐꯧ ꯊꯝꯐꯝ ꯀꯣꯠꯇꯨ ꯐꯂꯥꯡ ꯋꯥꯏ ꯇꯩꯕ ꯀꯨꯏꯗ꯭ꯔꯤꯕꯅꯤꯅ ꯐꯧꯁꯤꯡꯗꯨ ꯏꯃꯨꯡꯗ ꯈꯔ ꯃꯥꯡꯒꯣꯟꯗ ꯈꯔ ꯊꯝꯗꯨꯅ ꯃꯥꯡꯒꯣꯟꯗ ꯀꯥꯡꯈꯟ ꯈꯟꯗꯨꯅ ꯇꯨꯝꯂꯝꯈꯤ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯍꯧꯔꯤꯕ ꯆꯨ ꯄꯥꯝꯕꯤꯁꯤꯡꯗꯨ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯅꯩꯈꯥꯏꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗꯨꯗ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯇꯨꯅ ꯌꯦꯡꯂꯨꯕꯗ ꯆꯨ ꯄꯥꯝꯕꯤ ꯈꯔꯗꯤ ꯂꯩꯃꯥꯏꯗ ꯇꯨꯔꯝꯕꯗꯨ ꯎꯔꯛꯈꯤ ꯁꯟ ꯂꯩꯕꯁꯨ ꯎꯗꯦ ꯀꯅꯥꯁꯨ ꯂꯥꯛꯄꯁꯨ ꯎꯗꯦ ꯇꯣꯝꯄꯣꯛꯆꯥꯎ ꯏꯪꯈꯣꯜꯒꯤ ꯑꯀꯣꯏꯕꯗ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯇꯨꯅ ꯌꯦꯡꯈꯤ ꯑꯃꯨꯛꯁꯨ ꯇꯨꯝꯂꯒꯦ ꯍꯥꯏꯅ ꯍꯤꯞꯊꯔꯛꯄꯒ ꯌꯨꯝꯊꯛꯇ ꯅꯨꯡ ꯑꯃ ꯊꯥꯗꯣꯔꯛꯄꯗꯧꯅ ꯑꯍꯧꯕ ꯃꯈꯣꯡꯒ ꯂꯣꯏꯅꯅ ꯇꯥꯔꯛꯄꯗꯨꯗ ꯏꯃꯨꯡꯗ ꯇꯨꯝꯂꯝꯕ ꯏꯕꯦꯜꯂꯩ ꯑꯃꯗꯤ ꯀꯣꯟꯗꯨꯝ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯂꯥꯎꯔꯛꯈꯤ ꯇꯣꯝꯄꯣꯛꯆꯥꯎ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯕꯤꯔꯤ ꯆꯝꯗꯨꯅ ꯊꯛꯅ ꯊꯛꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯁꯨꯝ ꯌꯦꯡꯂꯨꯕꯗ ꯃꯨꯁꯤꯟ ꯃꯨꯅ ꯃꯤ ꯑꯃ ꯂꯦꯞꯄꯗꯨ ꯎꯔꯛꯄꯗꯨꯗ ꯇꯣꯔꯆ ꯂꯥꯏꯠꯅ ꯀꯥꯞꯇꯨꯅ ꯌꯦꯡꯂꯨꯕꯗ ꯁꯛꯇꯝꯗꯨ ꯃꯥꯡꯈꯤ ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯃꯨꯠꯊꯠꯄꯒ ꯁꯛꯇꯝꯗꯨ ꯑꯃꯨꯛꯁꯨ ꯎꯔꯦ ꯊꯣꯡꯒꯥꯟꯗ ꯆꯠꯇꯨꯅ ꯂꯝꯕꯤꯗꯨꯒꯤ ꯅꯥꯌꯦꯠꯇ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯇꯨꯅ ꯌꯦꯡꯕꯗꯁꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯕꯗꯨꯗ ꯆꯠꯂꯒꯦ ꯍꯥꯏꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯄꯗ ꯃꯃꯥꯡꯗ ꯃꯨꯁꯤꯟ ꯃꯨꯅ ꯂꯦꯞꯂꯝꯕꯗꯨꯗ ꯇꯣꯔꯆ ꯂꯥꯏꯠꯅ ꯀꯥꯞꯂꯨꯕꯗ ꯃꯃꯥꯏꯗ ꯆꯄꯣꯠ ꯂꯥꯎꯕ ꯃꯃꯤꯠꯇꯨꯅ ꯑꯉꯧꯕ ꯉꯥꯛꯇ ꯉꯥꯏꯕ ꯁꯛꯇꯝꯗꯨ ꯎꯕꯗ ꯇꯣꯝꯄꯣꯛꯆꯥꯎ ꯈꯪꯂꯥꯎ ꯂꯥꯎꯔꯝꯂꯒ ꯋꯥꯟꯊꯗꯨꯅ ꯂꯩꯃꯥꯏꯗ ꯇꯨꯈꯤ ꯏꯕꯦꯜꯂꯩꯅ ꯀꯣꯟꯗꯣꯝ ꯍꯧꯖꯤꯛꯀꯤ ꯈꯣꯟꯖꯦꯜꯗꯨ ꯅꯄꯥ ꯃꯥꯜꯂꯤ ꯀꯔꯤ ꯇꯧꯔꯖꯥꯠꯅꯣ ꯌꯦꯡꯂꯨꯁꯤ ꯃꯃꯥ ꯃꯆꯥ ꯂꯥꯇꯦꯜ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯡꯒꯥꯟ ꯇꯝꯅ ꯂꯥꯛꯂꯦ ꯇꯣꯝꯄꯣꯛꯆꯥꯎ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯛꯇꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯅꯨꯄꯥ ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯒꯦ ꯃꯁꯥꯗꯨ ꯅꯣꯝꯗꯨꯅ ꯒ꯭ꯌꯥꯟ ꯂꯥꯛꯍꯟꯈꯤ ꯇꯣꯝꯄꯣꯛꯆꯥꯎ ꯇꯞꯅ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯏꯕꯦꯜꯂꯩ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯃꯒꯦ ꯈꯨꯟꯒꯤ ꯃꯤꯌꯥꯝ ꯄꯨꯟꯁꯤꯟꯅꯗꯨꯅ ꯋꯥ ꯇꯥꯟꯅꯈꯤ ꯈꯨꯜ ꯑꯁꯤꯗ ꯅꯣꯡꯃ ꯀꯥꯡꯗꯅ ꯑꯀꯤꯈꯪ ꯌꯥꯎꯅꯗꯨꯅ ꯅꯨꯃꯤꯗꯥꯡꯗ ꯃꯤ ꯑꯃꯠꯇ ꯆꯠꯊꯣꯛꯄ ꯉꯝꯅꯗ꯭ꯔꯦ ꯑꯗꯨꯅ ꯃꯤ ꯑꯣꯏꯔꯤꯔꯥ ꯂꯥꯏ ꯑꯣꯏꯔꯤꯔꯥ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯁꯤ ꯍꯥꯏꯅꯔꯛꯏ ꯃꯤꯌꯥꯝ ꯇꯨꯝꯕꯗꯨꯗ ꯃꯥꯏꯕ ꯁꯥꯕ ꯔꯘꯨꯗꯤ ꯌꯥꯎꯈꯤꯗꯦ ꯊꯥꯗꯣꯏ ꯇꯨꯃꯤꯟꯅ ꯃꯁꯤꯗ ꯐꯝꯗꯨꯅ ꯂꯩ ꯃꯁꯝ ꯍꯥꯠꯀꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯂꯛꯇ꯭ꯔꯦ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯄꯥ ꯃꯃꯥ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯈꯤꯗ꯭ꯔꯦ ꯈꯃꯇꯣꯟꯅ ꯊꯥꯗꯣꯏ ꯃꯃꯥꯗ ꯔꯘꯨꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯈꯨꯔꯨꯝꯗ꯭ꯔꯤꯉꯩꯗꯗꯤ ꯊꯥꯗꯣꯏ ꯃꯍꯥꯛꯀꯤ ꯐꯤꯕꯝꯁꯦ ꯑꯁꯨꯝꯅ ꯇꯧꯗꯕꯅꯤ ꯏꯃꯨꯡꯒꯤ ꯐꯅꯕ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯥꯏꯕꯕꯨ ꯏꯆꯥꯅꯨꯄꯤꯗ ꯗꯁꯥ ꯇꯥꯔꯦ ꯃꯃꯥꯅ ꯊꯥꯗꯣꯏꯗ ꯅꯥꯟꯊꯕꯤꯗꯨꯅ ꯊꯥꯗꯣꯏ ꯏꯆꯥ ꯐꯅꯕ ꯀꯟꯅ ꯍꯣꯠꯅꯈꯤꯒꯅꯤ ꯏꯆꯥꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯝꯂꯒ ꯍꯤꯛꯅ ꯀꯞꯂꯛꯏ ꯑꯏꯪ ꯃꯁꯤꯡ ꯈꯪꯗꯅ ꯔꯘꯨꯅ ꯊꯥꯗꯣꯏꯕꯨ ꯀꯧꯗꯨꯅ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯂꯧꯈ꯭ꯔꯦ ꯊꯥꯗꯣꯏꯗ ꯅꯠꯇꯅ ꯃꯧ ꯅꯍꯥ ꯀꯌꯥꯕꯨꯁꯨ ꯔꯘꯨꯅ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯃꯍꯥꯛꯅ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯈꯤ ꯁꯥꯏꯍꯦꯟꯕꯅ ꯊꯥꯗꯣꯏ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯐꯤꯕꯝꯗ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯂꯛꯂꯦ ꯁꯥꯏꯍꯦꯟꯕ ꯊꯥꯗꯣꯏꯒꯤ ꯊꯣꯡꯒꯥꯟ ꯃꯄꯥꯗ ꯂꯦꯞꯇꯨꯅ ꯊꯥꯗꯣꯏꯒꯤ ꯃꯇꯧ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯥꯏꯁꯥꯕ ꯔꯘꯨ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯂꯥꯛꯂꯒ ꯊꯣꯡꯒꯥꯟ ꯃꯄꯥꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯔꯘꯨ ꯑꯃꯨꯛ ꯃꯃꯥꯏ ꯂꯩꯔꯒ ꯂꯥꯛꯂꯒ ꯌꯦꯡꯂꯝꯂꯒ ꯆꯠꯈꯤꯕꯗꯨꯗ ꯁꯥꯏꯍꯦꯟꯕꯅ
ꯀꯔꯤꯒꯤꯅꯣ ꯃꯁꯤꯒꯤ ꯍꯨꯔꯥꯟꯕ ꯑꯁꯤꯅ ꯊꯥꯗꯣꯏꯒꯤ ꯌꯨꯝꯂꯣꯝꯗ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯌꯦꯡꯂꯝꯂꯤꯕꯁꯦ? ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯁꯦꯝꯕ ꯊꯥꯗꯣꯏꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯝꯂꯒ ꯅꯤꯡꯕ ꯀꯥꯏꯅ ꯆꯠꯈ꯭ꯔꯦ꯫ ꯅꯣꯡꯃ ꯄꯤꯕꯥꯒꯤ ꯃꯇꯩꯃ ꯂꯥꯏ ꯑꯣꯛꯅꯔꯨꯕꯗꯒꯤ ꯆꯣꯏꯔꯣꯟ ꯄꯥꯔꯣꯟ ꯉꯥꯡꯗꯨꯅꯇ ꯂꯩꯔꯦ ꯍꯥꯏꯔꯗꯨꯅ ꯔꯘꯨꯅ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯈꯤ꯫ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯦꯛ ꯍꯧꯔꯛꯄꯒ ꯃꯄꯥꯟꯗ ꯃꯤ ꯈꯔ ꯉꯔꯪ ꯉꯪꯕꯒꯤ ꯃꯈꯣꯟ ꯇꯥꯔꯛꯄꯗꯨꯗ ꯄꯤꯕꯥꯒꯤ ꯃꯌꯥꯝꯕ ꯏꯕꯣꯍꯟꯅ, "ꯄꯤꯕꯥ, ꯃꯄꯥꯟꯗ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯀꯩꯅꯣ, ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯣ." ꯄꯤꯕꯥ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯈꯤ, ꯀꯅꯥꯁꯨ ꯂꯩꯔꯝꯈꯤꯗꯦ꯫ "ꯇꯥꯆꯧ, ꯀꯅꯥꯁꯨ ꯂꯩꯇꯦ." ꯃꯥꯏ ꯁꯥꯕ ꯔꯘꯨꯅ, "ꯌꯦꯡꯂꯨꯅꯨ, ꯀꯅꯥꯁꯨ ꯑꯣꯏꯔꯣꯏ, ꯐꯠꯇꯕ ꯁꯥꯔꯣꯏꯉꯥꯔꯣꯏꯁꯤꯡꯅꯤ, ꯅꯁꯥꯗ ꯇꯦꯟꯕꯥꯡꯒꯅꯤ." ꯃꯥꯏ ꯁꯥꯕ ꯔꯘꯨꯒꯤ ꯋꯥꯍꯩꯗꯨꯗ ꯃꯈꯣꯏꯁꯨ ꯊꯥꯖꯔꯝꯈꯤ꯫ ꯄꯤꯕꯥꯒꯤ ꯃꯇꯩꯃ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯉꯥꯡꯂꯛꯏ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯛꯏ꯫ ꯔꯘꯨ ꯃꯥꯒꯤ ꯂꯥꯏꯔꯣꯟꯗꯨ ꯁꯣꯟꯕ ꯂꯦꯞꯇꯦ꯫ ꯃꯃꯥꯡ ꯊꯣꯡꯗꯨꯗ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯛꯏ꯫ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯁꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯄꯤꯕꯥꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯀꯤꯕ ꯐꯥꯎꯔꯛꯂꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯇꯩꯃꯁꯨ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯂꯩꯔꯤꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯄꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥ ꯏꯕꯣꯍꯟꯅ, "ꯀꯔꯤ ꯇꯧꯔꯒꯦ? ꯁꯦ, ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ, ꯒ꯭ꯌꯥꯟ ꯇꯥꯅ ꯍꯤꯞꯄꯨ, ꯅꯪꯒꯤ ꯑꯅꯥꯕꯗꯣ ꯐꯅꯕꯅꯤ ꯑꯣꯖꯥ ꯃꯥꯏꯕꯅ ꯂꯥꯏ ꯈꯨꯔꯝꯃꯤꯁꯦ." ꯃꯥꯒꯤ ꯅꯨꯄꯥ ꯏꯕꯣꯍꯟꯗ ꯃꯃꯤꯠꯇꯨ ꯁꯪꯇꯣꯛꯇꯨꯅ ꯃꯨꯟꯅ ꯌꯦꯡꯂꯛꯄꯗꯨꯗ ꯏꯕꯣꯍꯟ ꯀꯤꯔꯗꯨꯅ ꯇꯞꯅ ꯇꯞꯅ ꯃꯇꯨꯡ ꯍꯟꯗꯨꯅ ꯊꯣꯛꯂꯛꯈꯤ꯫ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯃꯥꯏꯗ ꯏ ꯊꯣꯛꯄ ꯃꯈꯩ ꯈ꯭ꯔꯣ ꯈ꯭ꯔꯣ ꯈꯣꯠꯂꯛꯏ꯫ ꯌꯨꯝꯌꯥꯏꯗ ꯄꯣꯠ ꯆꯩ ꯑꯣꯟꯊꯔꯛꯄꯒꯤ ꯃꯈꯣꯟ ꯇꯥꯔꯛꯄꯗꯨꯗ ꯃꯈꯣꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯍꯥꯟꯅ ꯃꯐꯝ ꯆꯥꯅ ꯊꯝꯂꯝꯕ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯆꯈꯥꯏꯔꯝꯕꯗꯨ ꯊꯦꯡꯅꯔꯛꯈꯤ꯫ ꯄꯤꯕꯥ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯃꯇꯩꯃꯗꯨ ꯈꯪꯂꯥꯎ ꯂꯥꯎꯔꯝꯂꯒ ꯑꯁꯤꯕ ꯑꯃꯒꯨꯝ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯥꯏꯊꯈ꯭ꯔꯦ꯫ ꯔꯘꯨ ꯃꯥꯒꯤ ꯂꯥꯏꯔꯣꯟ ꯁꯣꯟꯕꯗꯨ ꯂꯣꯏꯔꯗꯨꯅ ꯂꯥꯡꯙꯔꯤ ꯃꯇꯣꯟꯅ ꯍꯤꯛꯄꯤꯔꯝꯈꯤ꯫ "ꯏꯕꯣꯍꯟ, ꯑꯅꯥꯕꯁꯦ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ, ꯐꯔꯅꯤ, ꯑꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯌꯥꯡꯀꯣꯛ ꯑꯁꯤꯗ ꯍꯥꯞꯄꯒ ꯅꯀꯣꯛꯇ ꯄꯨꯔꯛꯑꯣ, ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯎ, ꯅꯁꯥꯗ ꯑꯀꯤꯕ ꯈꯛ ꯂꯩꯕ ꯌꯥꯗꯦ, ꯑꯩ ꯌꯥꯎꯔꯤꯁꯤꯗꯤ." ꯃꯥꯏ ꯁꯥꯕ ꯔꯘꯨ ꯑꯃꯗꯤ ꯏꯕꯣꯍꯟ ꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯊꯣꯡꯒꯥꯟ ꯌꯧꯔꯛꯄꯒ ꯊꯣꯡꯒꯥꯟꯒꯤ ꯄꯜꯂꯤꯗ ꯍꯧꯔꯤꯕ ꯌꯦꯡꯗꯧ ꯄꯥꯝꯕꯤꯁꯤꯡꯗꯨ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯅꯩꯈꯥꯏꯔꯛꯄꯗꯨꯗ ꯏꯕꯣꯍꯟ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯔꯘꯨꯅ, "ꯀꯤꯒꯅꯨ, ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯃꯈꯣꯏꯒꯤ ꯆꯥꯛꯊꯥꯛ ꯄꯨꯔꯛꯄꯁꯤꯗ ꯁꯞꯇ ꯇꯧꯔꯛꯂꯤꯅꯤ." ꯃꯗꯨ ꯍꯥꯏꯗꯨꯅꯁꯨ ꯏꯕꯣꯍꯟ ꯀꯤꯕꯗꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯦ꯫ ꯑꯃꯝ ꯑꯊꯦꯡꯒ ꯑꯣꯏꯔꯛꯄꯅ ꯂꯝꯕꯤꯗ ꯀꯅꯥꯁꯨ ꯆꯠꯅꯈꯤꯗꯦ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯝꯍꯥꯡ ꯑꯃꯒꯤ ꯆꯤꯗꯥꯏꯗ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯃꯆꯥꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯔꯘꯨꯅ ꯄꯨꯔꯛꯄ ꯄꯣꯠꯆꯩꯁꯤꯡꯗꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯊꯝꯗꯨꯅ ꯈꯨꯕꯥꯛ ꯑꯍꯨꯝꯂꯛ ꯈꯨꯗꯨꯅ ꯂꯥꯏꯔꯣꯟꯗꯨ ꯁꯣꯟꯕ ꯍꯧꯔꯛꯂꯦ꯫ ꯈꯪꯍꯧꯗꯅ ꯄꯨꯈ꯭ꯔꯤꯗꯨꯗ ꯏꯁꯤꯡꯗꯨ ꯕ꯭ꯔꯣꯡ ꯕ꯭ꯔꯣꯡ ꯂꯥꯎꯅ ꯅꯩꯈꯥꯏꯔꯛꯄꯗꯨꯗ ꯏꯕꯣꯍꯟ ꯀꯤꯔꯗꯨꯅ ꯆꯦꯟꯒꯦ ꯇꯧꯔꯛꯄꯗ ꯔꯘꯨꯅ, "ꯏꯕꯣꯍꯟ, ꯆꯦꯟꯕ ꯌꯥꯗꯦ, ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯀꯔꯤꯒꯨꯝꯕ ꯆꯦꯜꯂꯕꯗꯤ ꯅꯪꯒꯤ ꯅꯨꯄꯤꯗ ꯇꯥꯔꯤꯕ ꯗꯁꯥꯗꯨ ꯇꯥꯒꯅꯤ." ꯏꯕꯣꯍꯟ ꯑꯃꯨꯛꯁꯨ ꯃꯥꯏ ꯁꯥꯕ ꯔꯘꯨꯒꯤ ꯋꯥꯍꯩꯗꯨꯗ ꯊꯥꯖꯗꯨꯅ ꯆꯦꯟꯒꯦ ꯈꯜꯂꯛꯇ꯭ꯔꯦ꯫ ꯂꯥꯏꯔꯣꯟꯗꯨ ꯁꯣꯟꯕ ꯂꯣꯏꯕꯒ ꯄꯨꯈ꯭ꯔꯤꯗ ꯇꯧꯔꯝꯕ ꯁꯞꯇ꯭ꯔꯗꯨ ꯐꯈ꯭ꯔꯦ꯫ ꯅꯣꯡꯃꯁꯨ ꯈꯨꯟꯗꯨꯒꯤ ꯅꯨꯄꯥ ꯑꯃ ꯃꯥꯒꯤ ꯂꯧꯕꯨꯛꯇ ꯆꯔꯨ ꯂꯧꯔꯨꯒꯦ ꯍꯥꯏꯅ ꯁꯟꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯛꯂꯝꯈꯤ꯫ ꯃꯐꯝꯗꯨꯗ ꯌꯧꯕꯒ ꯁꯟ ꯂꯥꯕ ꯑꯅꯤꯗꯨ ꯈꯔ ꯂꯥꯞꯇꯛꯅ ꯄꯨꯟꯕꯤꯗꯨꯅ ꯁꯖꯤꯛ ꯄꯤꯖꯈꯤ꯫ ꯅꯨꯄꯥꯗꯨꯅ ꯆꯔꯨ ꯃꯄꯨꯟꯗꯨ ꯑꯃꯃꯝꯇꯪ ꯁꯟꯒꯥꯔꯤꯗꯨꯗ ꯍꯥꯞꯇꯨꯅ ꯁꯦꯝꯂꯤꯉꯩꯗ ꯁꯟ ꯂꯥꯕ ꯑꯅꯤꯗꯨ ꯁꯖꯤꯛ ꯆꯥꯔꯝꯕꯗꯒꯤ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯗꯨꯅ ꯈꯧ ꯁꯥꯔꯛꯈꯤ꯫ ꯅꯨꯄꯥꯗꯨꯅ ꯑꯇꯣꯞꯄ ꯁꯥ ꯁꯟ ꯂꯥꯛꯄꯒꯤ ꯑꯣꯏꯔꯤꯖꯥꯠꯂ ꯌꯦꯡꯂꯨꯕꯗ ꯀꯔꯤꯁꯨ ꯂꯥꯛꯂꯝꯗꯕꯗꯨꯗ ꯆꯨꯝꯅꯒꯤ ꯈꯧꯁꯥꯔꯤꯅꯤ ꯈꯟꯈꯤ꯫ ꯅꯨꯄꯥꯗꯨꯅ ꯂꯩꯔꯤꯕ ꯂꯧꯐꯝꯗꯨ ꯁꯥꯔꯣꯏ ꯉꯥꯔꯣꯏꯗꯨꯒꯤ ꯀꯥꯏꯗꯣꯡꯐꯝ ꯑꯣꯏꯔꯤꯕ ꯎꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯒ ꯄꯪꯂꯥꯞ ꯂꯥꯞꯅꯈꯤꯗꯦ꯫ ꯈꯪꯍꯧꯗꯅ ꯁꯟ ꯂꯥꯕ ꯑꯅꯤꯗꯨ ꯈꯧꯁꯥꯔꯝꯂꯒ ꯄꯨꯜꯂꯝꯂꯤꯕ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯁꯟꯒꯥꯔꯤ ꯑꯗꯨꯁꯨ ꯈꯥ ꯋꯥꯡ ꯆꯤꯡꯂꯛꯄꯗꯨꯗ ꯅꯨꯄꯥꯗꯨ ꯀꯤꯔꯗꯨꯅ ꯁꯟꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯈꯔ ꯂꯥꯞꯇꯛꯅ ꯂꯦꯞꯇꯨꯅ ꯌꯦꯡꯂꯝꯈꯤ꯫ ꯀꯔꯤ ꯃꯇꯧꯅꯣ ꯃꯁꯤꯕꯨ? ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ꯫ ꯆꯦꯟꯈ꯭ꯔꯤꯕ ꯁꯟ ꯂꯥꯕ ꯑꯅꯤꯗꯨ ꯐꯥꯔꯨꯔꯒ ꯁꯟꯒꯥꯔꯤꯒꯤ ꯆꯀꯥꯗ ꯄꯨꯟꯁꯤꯜꯂꯒ ꯆꯔꯨꯗꯨ ꯍꯥꯞꯄ ꯍꯧꯔꯦ꯫ ꯅꯨꯡꯁꯥ ꯈꯔ ꯁꯥꯒꯠꯂꯛꯄꯗꯨꯗ ꯆꯣꯛꯊꯔꯦ ꯍꯥꯏꯔꯗꯨꯅ ꯂꯥꯞꯇꯛꯅ ꯎꯔꯤꯕ ꯎꯄꯥꯝꯕꯤ ꯍꯧꯔꯤꯕ ꯃꯐꯝꯗꯨꯗ ꯆꯠꯇꯨꯅ ꯄꯣꯊꯥꯈꯤ꯫ ꯅꯨꯄꯥꯗꯨꯅ ꯐꯝꯂꯤꯉꯩꯗ ꯎ ꯃꯇꯣꯟꯗꯨꯗ ꯃꯤ ꯑꯃꯅ ꯑꯅꯥꯕ ꯈꯥꯡꯕꯒꯤ ꯅꯥꯍꯦꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗꯨꯗ ꯀꯔꯤꯅꯣ ꯇꯥꯔꯤꯕ ꯑꯁꯤꯕꯣ? ꯎ ꯃꯇꯣꯟꯁꯤꯡꯗꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯤꯡꯖꯪꯅ ꯎ ꯌꯥꯟꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯈꯤ꯫ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ
ꯑꯀꯣꯏꯕꯗ ꯀꯣꯏꯌꯦꯡ ꯌꯦꯡꯈꯤꯗꯨꯅ ꯆꯠꯂꯒꯦ ꯇꯧꯔꯛꯄꯗ ꯎꯄꯥꯝꯕꯤ ꯑꯃꯗꯒꯤ ꯆꯥꯎꯔꯕ ꯃꯁꯥ ꯑꯃ ꯇꯦꯛꯇꯨꯅ ꯇꯥꯔꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯃꯥꯒꯤ ꯂꯧꯐꯝꯗꯨ ꯇꯥꯟꯅ ꯆꯦꯜꯂꯛꯈꯤ꯫ ꯁꯩꯍꯦꯟꯕ ꯊꯥꯗꯣꯏꯒꯤ ꯃꯔꯝꯗ ꯆꯤꯟꯇꯥ ꯇꯧꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯂꯝꯈꯤ꯫ ꯊꯥꯗꯣꯏꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯔꯛꯈꯤꯕꯅꯣ? ꯂꯥꯏ ꯑꯣꯛꯅꯕꯗꯒꯤ ꯅꯠꯇ꯭ꯔꯒ ꯋꯥꯈꯜꯒꯤ ꯂꯥꯏꯅꯥꯅ ꯑꯣꯏꯔꯤꯖꯥꯠꯂꯥ? ꯑꯣ, ꯑꯩ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯃꯥꯏ ꯁꯥꯕ ꯔꯘꯨꯅ ꯊꯥꯗꯣꯏꯒꯤ ꯊꯣꯡꯒꯥꯟ ꯃꯄꯥꯗ ꯍꯦꯛꯇ ꯂꯦꯞꯂꯝꯕ ꯃꯁꯤꯡ ꯈꯪꯗ꯭ꯔꯦ ꯊꯦꯡꯅꯈꯤꯕ꯫ ꯃꯥꯅ ꯊꯃꯥꯏ ꯁꯟꯈꯤꯕꯗꯒꯤ ꯊꯥꯗꯣꯏꯒꯤ ꯐꯤꯕꯝꯁꯤ ꯑꯣꯏꯈꯤꯕ ꯇꯥꯏ, ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯨꯞꯅ ꯊꯤꯒꯠꯇꯕ ꯌꯥꯗꯦ꯫ ꯁꯩꯍꯦꯟꯕ ꯔꯘꯨꯒꯤ ꯃꯔꯝꯗ ꯊꯤꯒꯠꯅꯕ ꯃꯄꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩꯗ ꯄꯤꯕ ꯍꯣꯕꯦ ꯍꯣꯕꯦ ꯂꯥꯛꯇꯨꯅ ꯁꯩꯍꯦꯟꯕ, ꯏꯇꯥꯎ, ꯑꯩ ꯀꯥꯗ ꯂꯩꯌꯦ, ꯆꯪꯂꯛꯑꯣ꯫ ꯏꯇꯥꯎ, ꯅꯪ ꯊꯥꯗꯣꯏꯒꯤ ꯄꯥꯎ ꯑꯃ ꯇꯥꯔꯕ꯭ꯔꯥ? ꯀꯔꯤ ꯄꯥꯎꯅꯣ? ꯇꯥꯗꯦ꯫ ꯊꯥꯗꯣꯏ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯦ ꯍꯥꯏꯅ ꯃꯆꯤꯗ ꯆꯤꯕꯣꯟ ꯉꯥꯡꯅꯍꯧꯔꯦ꯫ ꯑꯁꯦꯡꯕꯔ ꯍꯥꯏꯁꯤꯕꯣ? ꯁꯩꯍꯦꯟꯕ ꯃꯁꯥ ꯄꯨꯝꯕ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯁꯩꯍꯦꯟꯕꯅ, ꯏꯇꯥꯎ ꯄꯤꯕ, ꯑꯩꯅ ꯆꯤꯡꯅꯕ ꯃꯤꯁꯛ ꯑꯃ ꯂꯩ꯫ ꯃꯥꯒꯤ ꯃꯔꯝꯗ ꯊꯤꯒꯠꯅꯕ ꯍꯥꯏꯅ ꯂꯦꯞꯂꯦ꯫ ꯄꯤꯕꯥꯅ, ꯃꯤꯁꯛ ꯑꯗꯨꯕꯨ ꯀꯅꯥꯅꯣ? ꯑꯩꯅ ꯆꯤꯡꯅꯔꯤꯕ ꯃꯤꯁꯛꯁꯦ ꯆꯨꯝꯂꯕꯗꯤ ꯅꯪꯅꯁꯨ ꯃꯤꯁꯛꯇꯣ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯍꯟꯕ ꯄꯥꯝꯂꯛꯀꯅꯤ꯫ ꯐꯔꯦ, ꯊꯣꯛꯂꯕ ꯂꯥꯛꯆꯔꯅꯤ꯫ ꯑꯁꯣꯝꯗꯅ ꯈꯝꯕꯇꯣꯟ ꯊꯥꯗꯣꯏꯒꯤ ꯃꯔꯝꯗ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯗꯨꯅ ꯅꯤꯡꯕ ꯀꯥꯏꯅ ꯂꯩꯔꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯤꯁꯥꯅ ꯃꯄꯥꯟ ꯊꯣꯛꯅ ꯊꯕꯛ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯉꯝꯈꯤꯗ꯭ꯔꯦ꯫ ꯊꯥꯗꯣꯏ ꯃꯁꯥꯗꯤ ꯀꯔꯤ ꯐꯤꯕꯝꯗ ꯑꯣꯏꯔꯤ ꯍꯥꯏꯕ ꯈꯪꯖꯈꯤꯗꯦ꯫ ꯃꯆꯤꯟꯗ ꯃꯔꯨꯝ ꯁꯣꯟꯗꯨꯅ ꯌꯨꯝꯗꯒꯤ ꯊꯣꯡꯒꯥꯟ ꯐꯥꯎꯕ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯤ꯫ ꯃꯥꯏ ꯁꯥꯕ ꯔꯘꯨ ꯊꯥꯗꯣꯏ ꯃꯤꯔꯣꯜꯂꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗꯒꯤ ꯂꯩꯇꯥꯐꯝ ꯈꯪꯈꯤꯗ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯁꯦꯡꯕ ꯈꯪꯂꯕꯗꯤ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ? ꯊꯥꯗꯣꯏꯗ ꯅꯠꯇꯦ, ꯅꯨꯄꯤ ꯈꯔꯁꯨ ꯑꯋꯥꯐꯝꯗ ꯇꯥꯔꯝꯈꯤ꯫ ꯅꯣꯡꯃ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯃꯥꯏ ꯁꯥꯕ ꯔꯘꯨꯅ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯊꯥꯗꯣꯏꯕꯨ ꯁꯥꯔꯣ ꯉꯥꯔꯣꯏ ꯀꯥꯏꯗꯣꯛꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝꯗꯨꯗ ꯇꯔꯦꯡ ꯂꯩꯗꯨꯅ ꯀꯧꯊꯣꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯊꯥꯗꯣꯏ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧ ꯂꯥꯎꯅ ꯍꯧꯒꯠꯂꯛꯇꯨꯅ ꯆꯠꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯃꯥꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯄꯥ ꯆꯥꯟꯅꯗꯨꯅ, ꯊꯥꯗꯣꯏ, ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ? ꯆꯠꯄ ꯌꯥꯗꯦ, ꯅꯣꯡꯉꯥꯟꯗ꯭ꯔꯤꯌꯦ꯫ ꯊꯥꯗꯣꯏ ꯋꯥꯔꯥꯡ ꯑꯃꯠꯇ ꯉꯥꯡꯗꯅ ꯊꯣꯡꯒꯤ ꯄꯣꯅꯥꯗꯨ ꯍꯥꯡꯗꯣꯛꯂꯒ ꯊꯣꯛꯂꯛꯂꯦ꯫ ꯃꯃꯥꯅ, ꯇꯥꯔꯤꯕ꯭ꯔꯣ ꯊꯥꯗꯣꯏ ꯃꯄꯥ? ꯈꯝꯕꯇꯣꯟꯅ, ꯀꯔꯤ ꯇꯧꯔꯦ? ꯅꯆꯥꯅꯨꯄꯤꯁꯦ ꯊꯣꯛꯈ꯭ꯔꯦ꯫ ꯀꯗꯥꯏꯗꯅꯣ ꯈꯪꯗꯦ꯫ ꯆꯠꯁꯅꯨ, ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯌꯦꯡꯁꯤ꯫ ꯀꯨꯏꯔꯕꯅꯤ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯑꯁꯦꯡꯕ ꯑꯃ ꯈꯪꯒꯦ ꯉꯥꯏꯔꯛꯂꯤꯕꯁꯦ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯣꯔꯆ ꯂꯥꯏꯠ ꯑꯃ ꯄꯥꯏꯔꯗꯨꯅ ꯊꯥꯗꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗ ꯃꯥꯏ ꯁꯥꯕ ꯔꯘꯨ ꯑꯉꯧꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯃꯀꯣꯛꯇ ꯀꯣꯏ ꯌꯦꯠꯇꯨꯅ ꯎꯄꯥꯝꯕꯤꯗꯨꯒꯤ ꯃꯈꯣꯡꯗ ꯀꯦꯟꯗꯜ ꯈꯔ, ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯈꯔꯒ ꯂꯥ ꯑꯃꯗ ꯍꯥꯞꯂꯒ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯦ꯫ ꯊꯥꯗꯣꯏ ꯇꯞꯂꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯦ꯫ ꯔꯘꯨꯅ, ꯊꯥꯗꯣꯏ, ꯅꯪꯕꯨ ꯉꯥꯏꯕꯗ ꯀꯌꯥꯗ ꯋꯥꯔꯝꯂꯕ? ꯅꯪꯕꯨ ꯄꯨꯗꯨꯅ ꯑꯔꯥꯞꯄ ꯈꯨꯜ ꯑꯃꯗ ꯆꯠꯀꯅꯤ꯫ ꯈꯝꯕꯇꯣꯟꯅ, ꯔꯘꯨ, ꯅꯪꯃꯛꯅ ꯏꯆꯥ ꯊꯥꯗꯣꯏꯗ ꯁꯥꯒꯤ ꯂꯝꯆꯠ ꯆꯠꯂꯝꯂꯕ? ꯃꯥꯏ ꯁꯥꯕ ꯔꯘꯨ ꯈꯪꯕꯣꯏ ꯀꯔꯤꯕꯣꯏ ꯃꯁꯝ ꯃꯅꯥ ꯆꯞ ꯌꯨꯡꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯨꯃꯤꯠ ꯁꯨꯔꯦ꯫ ꯁꯩꯍꯦꯟꯕ ꯄꯤꯕ ꯁꯦꯇꯨꯞ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯝꯈꯤ꯫ ꯁꯩꯍꯦꯟꯕꯅ, ꯑꯣꯖꯥ ꯃꯥꯏꯕ ꯁꯥꯕ, ꯅꯍꯥꯛꯅ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯈꯨꯜ ꯑꯁꯤꯗ ꯑꯀꯤꯈꯪ ꯂꯩꯍꯟꯕ, ꯐꯠꯇ꯭ꯔꯕ ꯁꯥꯔꯣꯜ ꯉꯥꯔꯣꯜꯁꯤꯡ ꯊꯥꯖꯤꯟꯗꯨꯅ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯑꯋꯥꯕ ꯄꯤꯕ, ꯅꯨꯄꯥ ꯃꯈꯣꯏ ꯑꯍꯨꯝꯗꯨꯅ ꯃꯥꯏ ꯁꯥꯕ ꯔꯘꯨ ꯆꯠꯐꯝ ꯅꯥꯏꯅ ꯐꯨꯗꯨꯅ ꯄꯨꯔꯛꯂꯦ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗ ꯄꯥꯎ ꯄꯤꯗꯨꯅ ꯈꯨꯟꯗꯤꯟꯅꯔꯦ꯫ ꯔꯘꯨ ꯂꯤꯊꯣꯛꯐꯝ ꯂꯩꯇ꯭ꯔꯦ꯫ ꯃꯥꯅ ꯇꯧꯖꯔꯝꯕ ꯐꯠꯇ꯭ꯔꯕ ꯃꯍꯩꯅ ꯐꯪꯂꯦ ꯑꯋꯥꯕ꯫ ꯂꯩꯀꯥꯏꯒꯤ ꯑꯍꯟ ꯈꯔꯅ ꯃꯥꯏ ꯁꯥꯕ ꯔꯘꯨ ꯍꯥꯠꯄ ꯌꯥꯗꯦ, ꯈꯔ ꯐꯨ ꯆꯩꯗꯨꯅ ꯋꯥꯔꯛꯂꯕ ꯃꯇꯨꯡꯗ ꯈꯨꯜ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕ, ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯈꯨꯜ ꯑꯁꯤꯗ ꯆꯪꯍꯟꯗꯕ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯋꯥꯐꯝꯗꯨ ꯌꯥꯅꯔꯗꯨꯅ ꯃꯥꯏ ꯁꯥꯕ ꯔꯘꯨ ꯈꯨꯟꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯁꯥꯔꯣꯜ ꯉꯥꯔꯣꯏꯁꯤꯡꯒꯤ ꯀꯥꯏꯗꯣꯛꯐꯝ ꯑꯣꯏꯔꯤꯕ ꯎꯄꯥꯝꯕꯤꯁꯤꯡꯗꯨ ꯃꯥꯏꯕ ꯄꯨꯔꯦꯟꯅ ꯆꯥꯛꯊꯥꯛ ꯄꯤꯗꯨꯅ ꯇꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯎꯄꯥꯝꯕꯤꯁꯤꯡꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯌꯥꯟꯊꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯈꯨꯟꯖꯥꯁꯤꯡ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤꯁꯤꯒꯤ ꯁꯔꯨꯛ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀꯁꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯇꯥꯕꯤꯕ ꯈꯨꯗꯤꯡꯃꯛꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫